matam amada khun amada lukhoi kauba nupa ama lerami lukhoi gi loina bigi mamingna tathot haina kaurami lukhoi ga tathot kagi machanupi amasu poklami mamingna lembi haina kaurami lembi angang oiringai matamdagi nga phaba yamna pamlami lembi mapana ningai tauri Baba nga pharusi baba lukhoi machabu yengduna hai ipagi lembi horen chak toklaga phasine nangbo lembi kapli tawduna yaroi hauji pharusi chaka chana baba nga pharusi haibane tathona cheri numit chap yung lakansida karai dagi nga no ningai yam tawganu ko lisai sina kala adi mating pomni hauji lembi do mamana ngangakpadagi ningai tawrambado tokhirami tathot na mapuribada asumna hairi moi mapana angangse manghalabad mana hairi khayaduna soirabani mama isa tombi matomtani ne angangse manghalese hebro moi mapa mi khoi gi angangna sanaduna le mana masida nga pharusina tawduna le lembi machin machado paithoktuna ima nang nungside oh nungsibiyu haidie nangna nungsibiragani hena ne thabak hapi asumna ngang-duna chak adu charami lukhoi adu chak tokpagi ngehak patharami lembi mapagi manak aduda amuk ningai tawri baba nga pharusi haibanida baba nga pharusida ipagi lembi hojik nusa sai horen phasi haibani ne nangbo yaroi hojik pharusi baba na chak toklaga pharusi haina tra lukhoi masu machagi ningai aduda khangba ngamdraduna maningi pukri aduda mapa macha khoi chiplami lembi magi khojei macha ama mapana sembirami adudo isingda tharaduna nga pharami lembi na mapada baba horen ngajau pharadi horen thonglaga chasi ko baba oh chasi mapa macha do khoi chupli tanjadu da tathosulak lemi aidina khoina pamasa karai da sakrabano na thiruri aduga napana sade sida khoi chuplaga lerami baoire moi mapa khura pisak tola hobani mama nihak phamalam ai laage na hayo tathosu satkhirami lukhoi machanupi de yengduna ipagi lembi kangsu yamna chi yum jalasi hayengwina mu pharase oi baba hayeng su phase ko ai ringa phaba sam nungaieba asi hayuna mapa machado mayumda laklami asumna matam hokibana lembi su lesabi pharabadu phau khoi chuptuna nga pharaga dom lerami ngasi su lembi do numit chap yungbaduda angang mayamga turenda khoi chuplami apik pina iche lembi khoi chupangai bibagi horen aigi nga piu ko imada tawhalaga charugi thembungna iche lembi apik pidagi aine he narakpani aduna nga do aigi ne he na piu go apik pina nang hana laklasu nga di chamana na piu che lembi sauna nabani akta tomi leibe adro yo ya ngam da phadre aina ngasi sorok da ne torin sit lang thani go lembi na adom na cheibedagi apik piga thembunga do tumin laikre lembi masu nga do phari tanja adu da lembi gi mama ta thot lichaya mapa yuna laklami ta thot machana pi da sauni yingduna nang disida kai dori ba numit sab yunga si phauda torin asida kari dori bano haibani ne lai go unadana siba tare nang de khut se pin ne apta phuge he masi asi hayuna makutta pairiba lichayeduna set kalami lembi mapama maduna handuna ima kaino naye ima bu ngawbro khoinu hongdi mi asukkan phurisiba kari gi ngawba nangonda aina kari hai nupi masa ma oiradi nupi gi litsa satuna ai nangonda haida bro nang asukyam na haibe indribase kari gi no nupi oiradi nga phaba yade hebro hai nasin do khum nachina du ne khopa ka sin thazilakani yam thuna yumda chalo natri ne na khongla na khutla mane tek pa soiraroi lembi masu mamagi khutphu khangbana phamlambadagi haguttuna mayom tamna chatki tathosu ngang duna inere yumsu yorakle tathot asumna hairami nakhong na khutto hana hamdoklu chuchal nakhong ni kai di mor hep mukludana ho palem nu sibi imung da changbi kro nusa sara kansida kwa khongbudau na khonglaga leranu
ꯌꯨꯝꯊꯪꯅꯕꯁꯤꯡꯅ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯝꯅꯤ ꯉꯥꯡꯅꯅꯕꯗꯤ ꯀꯅꯥꯅ ꯁꯤꯟꯒꯦ ꯅꯪꯅ ꯉꯥꯡꯅꯕꯗ ꯑꯩꯁꯦ ꯏꯁꯧ ꯀꯟꯕꯤꯁꯨ ꯇꯥꯔꯕꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯒꯗꯕ ꯃꯥꯅ ꯅꯨꯄꯥ ꯃꯆꯥ ꯁꯥꯗꯅ ꯈꯣꯏ ꯆꯨꯞꯄꯒ ꯆꯠꯇꯅ ꯑꯣ ꯅꯨꯄꯥ ꯃꯆꯥ ꯈꯛꯇꯅ ꯈꯣꯏ ꯆꯨꯞꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯅꯨꯄꯤꯁꯨ ꯈꯣꯏ ꯆꯨꯞꯄ ꯌꯥꯏ ꯃꯆꯤꯟꯁꯦ ꯌꯥꯝ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯃꯆꯤꯟꯁꯦ ꯊꯨꯒꯥꯏꯕ ꯁꯣꯏꯔꯣꯏꯁꯦ ꯃꯁꯦ ꯇꯟꯖꯥꯗꯨꯗ ꯂꯨꯈꯣꯏ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯃꯥ ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯤꯟ ꯑꯃꯨꯛ ꯊꯨꯒꯥꯏꯔꯨꯒꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯑꯣ ꯅꯆꯥꯅꯨꯄꯤꯒꯤ ꯃꯆꯤꯟꯁꯦ ꯌꯥꯝ ꯈꯨꯝꯅꯤꯡꯂꯤꯕ ꯃꯆꯤꯟꯁꯦ ꯊꯨꯒꯥꯏꯒꯦ ꯇꯧꯕ ꯅꯨꯃꯤꯠ ꯌꯨꯡ ꯑꯁꯤꯐꯥꯎꯗꯅꯦ ꯇꯨꯔꯦꯟꯗ ꯈꯣꯏ ꯆꯨꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯅꯆꯥꯅꯨꯄꯤꯁꯦ ꯂꯨꯈꯣꯏ ꯃꯆꯥꯅꯨꯄꯤꯅ ꯌꯦꯡꯗꯨꯅ ꯂꯦꯝꯕꯤ ꯅꯪꯕꯨ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯀꯔꯤꯒꯤ ꯇꯨꯔꯦꯟꯗ ꯈꯣꯏ ꯆꯨꯞꯄ ꯆꯠꯂꯤꯕꯅꯣ ꯅꯪꯅ ꯈꯣꯏ ꯆꯨꯞꯀꯦ ꯍꯥꯏꯔꯕꯁꯨ ꯅꯨꯡꯁꯥꯁꯤ ꯈꯔ ꯅꯦꯝꯊꯔꯒ ꯈꯣꯏ ꯆꯨꯞꯄ ꯌꯥꯗꯕ꯭ꯔꯣ ꯀꯩꯅꯣ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯗꯨꯕꯣ ꯃꯗꯨꯕꯨ ꯅꯆꯥꯁꯦ ꯅꯨꯄꯤꯅꯦ ꯅꯨꯄꯤ ꯃꯥꯅ ꯈꯣꯏ ꯆꯨꯞꯄꯁꯤꯕꯨ ꯀꯅꯥꯅ ꯇꯧꯅꯒꯦ ꯅꯨꯄꯥ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯤꯁꯦ ꯃꯃꯥ ꯈꯣꯏ ꯆꯨꯞꯄꯕꯨ ꯀꯩꯗꯧꯒꯦ ꯃꯄꯥ ꯑꯩꯅ ꯌꯥꯏ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯝ ꯍꯦꯟꯕ ꯅꯠꯇꯕ ꯉꯥ ꯐꯥꯕꯕꯨ ꯀꯩꯗꯧꯒꯦ ꯏꯆꯥꯅ ꯉꯥ ꯐꯥꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯥꯔꯧ ꯂꯩꯅꯗ꯭ꯔꯤꯕꯁꯦ ꯃꯁꯤ ꯀꯥꯟꯅꯗ꯭ꯔꯣ ꯀꯥꯟꯅꯅꯤ ꯃꯣꯏ ꯃꯄꯥꯗꯤꯅꯦ ꯍꯌꯦꯡꯅꯦ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯁꯣꯏꯔꯛꯂꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯄ ꯌꯥꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯆꯨꯔꯝꯃꯤ ꯂꯦꯝꯕꯤ ꯃꯥꯗꯤ ꯅꯣꯡ ꯊꯤꯠꯂꯤ ꯆꯨꯕꯗꯨꯗ ꯌꯨꯝꯗ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯉꯥ ꯐꯥꯅꯤꯡꯕꯅ ꯂꯦꯝꯕꯤꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯏꯃꯥ ꯂꯧꯈꯣꯡꯗ ꯉꯥ ꯐꯥꯕ ꯆꯠꯂꯨꯒꯦ ꯌꯥꯔꯣꯏ ꯅꯣꯡ ꯇꯥꯕꯁꯤꯗ ꯂꯧꯈꯣꯡꯗ ꯀꯩꯗꯧꯕ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯂꯧꯈꯣꯡꯗ ꯏꯟ ꯆꯤꯡꯕ ꯆꯠꯂꯨꯒꯦꯕ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ ꯌꯥꯔꯣꯏ ꯏꯟ ꯆꯤꯡꯕ ꯆꯠꯄ ꯀꯥꯏꯅ ꯆꯩ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯀꯥꯗꯅꯦ ꯂꯩꯔꯨꯁꯨ ꯆꯠꯂꯣ ꯍꯣꯔꯦꯟ ꯉꯥ ꯐꯥꯔꯛꯑꯗꯤ ꯆꯥꯅꯤꯅꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯥꯊꯣꯠ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤꯍꯦ ꯏꯆꯥꯃꯈꯛ ꯄꯣꯛꯄꯁꯦ ꯄꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯗ ꯂꯦꯝꯕꯤꯗꯨ ꯉꯥ ꯐꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯂꯧꯈꯣꯡ ꯌꯧꯔꯗꯨꯅ ꯂꯦꯝꯕꯤꯁꯨ ꯏꯟ ꯊꯥꯗꯨꯅ ꯉꯥ ꯐꯥꯔꯝꯃꯤ ꯉꯥꯁꯨ ꯃꯌꯥꯝ ꯑꯃ ꯐꯥꯔꯝꯃꯤ ꯂꯦꯝꯕꯤ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯊꯪꯅꯅ ꯏꯟ ꯁꯣꯟꯃꯤꯟꯅꯔꯤꯕ ꯑꯁꯪꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏ ꯂꯦꯝꯕꯤ ꯅꯪꯗꯤ ꯅꯗꯥꯎꯕ ꯊꯣꯛꯅ ꯌꯥꯈ꯭ꯔꯦ ꯏꯟ ꯑꯁꯣꯟ ꯈꯨꯗꯤꯡꯒꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯅꯅꯦ ꯉꯁꯥꯡ ꯑꯃ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯌꯥꯎꯗꯦ ꯂꯦꯝꯕꯤ ꯅꯣꯛꯇꯨꯅ ꯏꯅꯣꯝꯆꯥ ꯉꯥ ꯐꯥꯕ ꯍꯩꯇ꯭ꯔꯗꯤ ꯉꯥ ꯂꯧꯏ ꯑꯩꯅ ꯉꯥ ꯐꯥꯕ ꯍꯩꯕꯒꯤ ꯉꯥ ꯂꯩꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟ ꯑꯗꯨ ꯁꯣꯜꯂꯝꯃꯤ ꯍꯟꯗꯛꯃꯨꯛꯁꯨ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯝꯃꯤ ꯂꯦꯝꯕꯤ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯁꯣꯝꯗꯅ ꯇꯊꯣꯠꯅ ꯃꯄꯥꯟꯗꯒꯤ ꯑꯁꯨꯝꯅ ꯂꯥꯎꯏ ꯂꯦꯝꯕꯤ ꯇꯥꯕ꯭ꯔꯣ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯇ ꯄꯨꯊꯣꯔꯛꯎꯍꯦ ꯃꯆꯥꯅꯨꯄꯤꯅ ꯈꯨꯝꯃꯛꯇꯕꯗꯨꯗ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯌꯦꯡꯉꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯈꯪꯂꯦ ꯃꯆꯥꯅꯨꯄꯤꯗꯣ ꯉꯥ ꯐꯥꯕ ꯆꯠꯂꯝꯂꯅꯤ ꯍꯥꯏꯕ ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯁꯦ ꯉꯁꯤꯅꯦ ꯍꯜꯂꯛꯁꯅꯨꯕ ꯃꯥ ꯈꯪꯅꯦꯕ ꯂꯦꯝꯕꯤꯗꯨ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕ ꯂꯧꯈꯣꯡꯗ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯨꯡꯒꯣꯟꯗꯨꯁꯨ ꯊꯜꯂꯦ ꯂꯦꯝꯕꯤ ꯉꯥꯗꯣ ꯎꯕꯗ ꯃꯌꯥꯝ ꯑꯗꯣ ꯀꯂꯛꯅꯔꯝꯃꯤ ꯂꯦꯝꯕꯤ ꯑꯁꯪꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯣꯝꯆꯥ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ ꯌꯨꯝꯗ ꯆꯠꯂꯒꯦ ꯏꯅꯣꯝꯆꯥ ꯍꯣꯏ ꯁꯣꯂꯣꯛꯈꯤꯗꯣꯏꯔꯣ ꯉꯥꯏꯍꯥꯛ ꯁꯣꯂꯣꯛꯈꯤꯒꯦ ꯑꯗꯨꯗꯤ ꯑꯩ ꯍꯜꯂꯝꯃꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯏꯁꯩ ꯉꯪꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯇꯊꯣꯠꯁꯨ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤ ꯃꯥꯁꯨ ꯃꯃꯥꯅ ꯆꯩ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯂꯦ ꯃꯃꯥꯒꯤ ꯆꯩ ꯈꯔꯗꯤ ꯆꯥꯔꯅꯤ ꯍꯥꯏꯕ ꯇꯊꯣꯠꯁꯨ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯅꯪ ꯍꯜꯂꯛꯂꯦꯗꯅ ꯂꯥꯎ ꯁꯤꯗ ꯂꯥꯎꯑꯣ ꯂꯦꯝꯕꯤ ꯃꯃꯥꯅ ꯐꯨꯗꯅꯕ ꯍꯥꯏꯗꯨꯅ ꯅꯧꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯦ ꯏꯃꯥ ꯉꯁꯤꯗꯤ ꯉꯥ ꯃꯌꯥꯝ ꯐꯥꯔꯦ ꯇꯨ ꯌꯦꯡꯉꯣ ꯇꯨꯡꯒꯣꯟꯁꯦ ꯄꯤꯛ ꯊꯜꯂꯦ ꯇꯊꯣꯠ ꯆꯩ ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯀ꯭ꯂꯥꯞ ꯑꯗꯨꯗ ꯈꯟꯗꯨꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯑꯩꯅ ꯉꯥ ꯐꯥꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯅꯪꯅ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯆꯦꯜꯂꯒ ꯂꯩꯔꯝꯃꯤꯕꯅꯤꯅꯦ ꯂꯦꯝꯕꯤ ꯁꯨꯒꯠꯇꯨꯅ ꯏꯃꯥ ꯀꯩꯅꯣꯅ ꯍꯥꯏꯌꯦ ꯆꯩꯗꯨꯅ ꯁꯨꯝ ꯈꯜꯂꯤꯗꯨꯕꯣ ꯅꯆꯥꯁꯦ ꯌꯣꯛ ꯅꯠꯇꯤꯌꯦ ꯏꯃꯥꯅ ꯐꯨꯔꯤꯗꯣ ꯑꯩꯁꯨ ꯅꯥꯕ ꯐꯥꯎꯋꯦ ꯀꯩꯅꯣ ꯈꯪꯗꯦꯃꯦ ꯐꯨꯗ ꯐꯨꯏ ꯐꯨꯗꯅꯕ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯅꯪꯗꯧꯅ ꯇꯧꯕ ꯀꯅꯥ ꯌꯥꯎꯒꯦ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯅꯤꯡꯒꯤ ꯊꯣꯏꯕꯤꯗꯣ ꯅꯪꯅ ꯍꯜꯂꯤꯕꯅꯤ ꯃꯤꯗꯤ ꯐꯤ ꯁꯥꯗꯨꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯅꯪꯅ ꯑꯉꯥꯡ ꯁꯥꯗꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯈꯣꯏꯖꯩ ꯑꯃꯒ ꯈꯣꯏꯖꯩ ꯈꯩꯃꯩ ꯊꯥꯗꯣꯛꯄ ꯁꯣꯏꯔꯦꯀꯣ ꯉꯁꯤ ꯏꯃꯥ ꯑꯩꯒꯤ ꯈꯣꯏꯖꯩꯁꯤꯡꯗꯣ ꯃꯌꯦꯛ ꯊꯥꯕꯗꯅꯦ ꯑꯩꯗꯤ ꯄꯥꯕꯗ ꯍꯥꯏꯔꯒ ꯅꯄꯥꯝꯗ ꯆꯠꯍꯟꯈꯤꯗꯣꯏꯅꯤ ꯆꯠꯍꯜꯂꯣꯅꯦꯍꯦ ꯑꯩꯅ
ꯑꯩꯅ ꯍꯦꯟꯅꯅꯦ ꯅꯈꯣꯏ ꯅꯄꯥꯅ ꯆꯥꯒꯤ ꯅꯃꯥꯛꯇ ꯂꯩꯅꯤꯡꯗꯦ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯒꯅꯦ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯨ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯥꯊꯣꯠꯇꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯍꯤꯡ ꯆꯥꯕꯤꯅꯤꯀꯣ ꯃꯁꯦ ꯃꯥꯅ ꯑꯩ ꯐꯨꯔꯤꯁꯦ ꯅꯨꯡꯇꯤꯒꯤꯅꯦꯕ ꯑꯩꯈꯣꯏ ꯄꯥꯕꯁꯤꯁꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯃꯥꯏ ꯂꯧꯔꯣꯏꯖꯥꯠꯅꯣꯕ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯇꯥꯊꯣꯠꯅ ꯏꯃꯨꯡꯗꯒꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯂꯥꯎꯔꯛꯏ ꯍꯥꯏ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯨꯡꯗ ꯆꯪꯉꯛꯇ꯭ꯔꯤꯕ꯭ꯔꯥ ꯂꯦꯝꯕꯤ ꯁꯧꯔꯥꯡꯅꯅ ꯈꯨꯝꯃꯤ ꯍꯣ ꯆꯪꯉꯦꯍꯦ ꯀꯔꯤꯅꯣ ꯂꯦꯝꯕꯤꯗ ꯏꯃꯨꯡꯗ ꯆꯪꯉꯤ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯇꯨꯅ ꯂꯥꯏ ꯊꯣꯡꯃꯩ ꯊꯥꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯥꯊꯣꯠꯅ ꯃꯄꯨꯔꯕ ꯂꯨꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯣꯏ ꯃꯄꯥ ꯏꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯑꯗꯨꯅꯅꯦ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯉꯔꯥꯡꯗꯣ ꯏꯆꯦ ꯇꯣꯝꯕꯤ ꯊꯦꯡꯅꯩꯌꯦ ꯃꯥꯅ ꯅꯨꯄꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯍꯥꯏ ꯏꯃꯨꯡꯗꯨꯁꯨꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯜꯂꯦ ꯃꯃꯥ ꯏꯆꯥꯁꯤ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ ꯃꯇꯝ ꯈꯔ ꯂꯩꯖꯈꯤꯁꯅꯨ ꯀꯩꯅꯣ ꯀꯔꯥꯏꯗꯒꯤ ꯑꯉꯥꯡ ꯑꯣꯏꯕꯅꯣ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯃꯈꯩꯗꯤ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ ꯅꯆꯥꯅꯨꯄꯤꯁꯤꯅꯅꯦ ꯑꯉꯥꯡꯗꯧꯅ ꯂꯩꯕꯅꯤ ꯑꯩꯈꯣꯏꯅꯅꯦ ꯑꯉꯥꯡ ꯑꯣꯏꯅ ꯎꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤꯒꯤ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯗꯨꯗ ꯏꯁꯥꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯃꯥꯅ ꯌꯥꯗ ꯌꯥꯏ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯤ ꯃꯥꯒꯤ ꯐꯅꯕꯅꯤ ꯃꯥꯕꯨ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯂꯦꯝꯕꯤꯗꯨ ꯑꯉꯥꯡ ꯃꯌꯥꯝꯒ ꯂꯧꯈꯣꯡꯗ ꯏꯁꯤꯠꯂꯤ ꯂꯦꯝꯕꯤꯅ ꯍꯩ ꯊꯦꯝꯕꯣ ꯄꯟꯗꯣ ꯐꯖꯅ ꯊꯤꯡꯉꯨꯅꯦ ꯏꯁꯤꯛ ꯑꯩ ꯆꯦꯟꯊꯔꯛꯑꯦꯅꯦ ꯍꯩ ꯃꯀꯨ ꯅꯪꯁꯨ ꯊꯦꯝꯕꯨꯡꯅ ꯄꯟ ꯊꯤꯡꯉꯤꯗꯣ ꯌꯥꯎꯕ ꯀꯩꯗꯧꯒꯦ ꯍꯣꯔꯦꯟ ꯉꯥ ꯌꯦꯟꯅꯔꯝꯗꯥꯏꯗꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯁꯤ ꯍꯥꯏꯔꯛꯀꯅꯤꯅꯦ ꯃꯀꯨꯅ ꯖꯦꯂꯦꯝꯕꯤ ꯈ꯭ꯋꯥꯡ ꯅꯥꯏꯌꯦꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯅꯤ ꯅꯥꯅꯤ ꯅꯪ ꯅꯈ꯭ꯋꯥꯡꯗꯣ ꯌꯥꯝ ꯅꯥꯅꯤ ꯑꯩ ꯑꯄꯤꯛꯄꯤ ꯍꯥꯏꯕꯤ ꯁꯨꯝ ꯃꯥꯟꯕꯤ ꯅꯪ ꯀꯩꯗꯧꯔꯦ ꯕꯔꯇꯤꯟꯁꯦ ꯄꯥꯏꯌꯨꯅ ꯏꯁꯤꯡꯁꯦ ꯀꯪꯅꯕ ꯁꯤꯠꯄ ꯌꯥꯗ꯭ꯔꯣ ꯁꯤꯜꯂꯤꯅꯤ ꯏꯆꯦ ꯖꯦꯂꯦꯝꯕꯤ ꯊꯥꯖꯗ꯭ꯔꯒ ꯊꯦꯝꯕꯨꯡꯗ ꯍꯪꯖꯧ ꯊꯦꯝꯕꯨꯡ ꯑꯩ ꯆꯤꯠꯂꯤꯀꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯍꯌꯦꯡꯈꯩꯗꯤꯅꯦ ꯑꯩꯉꯣꯟꯗ ꯏꯁꯤꯠꯁꯤ ꯍꯧꯔꯛꯀꯅꯨꯀꯣ ꯅꯣꯏꯒꯤ ꯏꯁꯤꯠ ꯁꯤꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯇꯣꯝꯇ ꯈꯣꯏ ꯆꯨꯞꯄꯅ ꯍꯦꯟꯅ ꯐꯩ ꯑꯁꯨꯝꯅ ꯏꯁꯧ ꯂꯥꯡ ꯂꯥꯡꯗꯨꯅ ꯏꯁꯤꯠ ꯁꯤꯠꯄ ꯑꯗꯨꯗ ꯏꯁꯤꯡꯁꯨ ꯀꯪꯂꯦ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯉꯥ ꯐꯥꯔꯝꯃꯤ ꯃꯀꯨ ꯉꯥꯃꯨ ꯑꯆꯧꯕ ꯑꯃ ꯐꯥꯔꯝꯃꯤ ꯃꯀꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯉꯥꯃꯨ ꯑꯗꯨꯕꯨ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯅ ꯎꯔꯨꯗꯨꯅ ꯖꯦꯂꯦꯝꯕꯤ ꯃꯀꯨꯅ ꯉꯥꯃꯨ ꯑꯆꯧꯕ ꯑꯃ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯂꯦꯝꯕꯤ ꯃꯃꯤꯠꯇ ꯄꯩꯔꯞ ꯃꯀꯨꯗ ꯌꯦꯡꯉꯤ ꯀꯔꯥꯏ ꯄꯨꯊꯣꯔꯛꯑꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯃꯀꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯉꯥꯃꯨꯗꯨ ꯂꯧꯊꯣꯔꯛꯏ ꯃꯀꯨꯅ ꯖꯦꯂꯦꯝꯕꯤ ꯉꯥꯃꯨꯁꯦ ꯂꯩꯈꯣꯝ ꯇꯩꯔꯤꯅ ꯇꯩꯊꯣꯛꯄꯅꯤꯕ ꯌꯥꯔꯦ ꯈꯪꯉꯤ ꯑꯉꯥꯡꯅ ꯀꯗꯔ ꯐꯥꯗꯔꯒ ꯇꯧꯗꯅ ꯅꯥꯅꯥ ꯍꯨꯝꯗꯨꯗꯅꯦ ꯈꯨꯄꯥꯛꯁꯤꯅ ꯊꯥꯔꯛꯑꯗꯤ ꯅꯪ ꯎꯪꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯉꯥꯗꯣ ꯐꯥꯔꯝꯃꯤ ꯇꯥꯊꯣꯠꯁꯨ ꯄꯣꯠꯐꯝꯗ ꯍꯦꯟꯖꯥꯡ ꯂꯩꯕ ꯊꯣꯛꯂꯝꯃꯤ ꯆꯥꯎꯕꯤꯒ ꯊꯦꯡꯅꯔꯝꯃꯤ ꯆꯥꯎꯕꯤ ꯇꯥꯊꯣꯠꯄꯨ ꯎꯕꯗ ꯇꯥꯊꯣꯠ ꯅꯪꯗꯤ ꯀꯔꯥꯏꯗꯅꯣ ꯏꯆꯦ ꯑꯩꯁꯦ ꯄꯣꯠꯐꯝꯗꯒꯤ ꯍꯦꯟꯖꯥꯡ ꯈꯤꯇ ꯌꯦꯡꯒꯦꯅ ꯁꯨꯝ ꯊꯣꯛꯂꯛꯂꯤꯕꯅꯤ ꯏꯆꯦꯗꯤ ꯀꯔꯤ ꯂꯩꯔꯝꯃꯤꯅꯣ ꯏꯆꯦꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯉꯥꯔꯧ ꯂꯩꯔꯝꯃꯤꯕꯅꯤꯅꯦ ꯇꯥꯊꯣꯠ ꯑꯗꯣ ꯇꯥꯊꯣꯠ ꯅꯣꯏꯒꯤꯗꯤ ꯉꯥꯔꯧꯗꯤ ꯂꯩꯔꯝꯃꯔꯣꯏꯅꯦ ꯅꯆꯥꯅꯨꯄꯤꯅ ꯅꯨꯡꯇꯤꯒꯤ ꯉꯥ ꯃꯌꯥꯝ ꯑꯗꯨꯝ ꯐꯥꯔꯕꯅꯤꯅ ꯅꯣꯏꯗꯤ ꯉꯥꯒꯅꯦ ꯆꯥꯅꯤꯡꯉꯝꯃꯔꯣꯏꯅꯦ ꯆꯥꯃꯟꯗꯅ ꯏꯆꯦ ꯉꯥꯒ ꯈꯤꯔꯦꯗ ꯈꯪꯗꯦꯗ ꯏꯆꯦ ꯏꯆꯥꯅꯨꯄꯤ ꯑꯃ ꯈꯛꯇꯪ ꯄꯣꯛꯄꯁꯤꯁꯨꯅꯦ ꯄꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯔꯦ ꯃꯥꯗ ꯉꯥꯡꯅꯕꯗꯅꯦ ꯄꯨꯔꯥ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯅꯤ ꯏꯆꯦꯁꯦ ꯑꯗꯨꯕꯨꯗꯤ ꯂꯦꯝꯕꯤ ꯑꯗꯣ ꯉꯥꯡꯅꯕꯗꯤ ꯈꯔ ꯋꯥꯔꯝꯒꯅꯤ ꯌꯦꯡꯕꯗꯅꯦ ꯑꯗꯨꯝ ꯈꯪꯗꯦꯗ ꯇꯥꯊꯣꯠ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅꯒꯅꯦ ꯅꯣꯡꯃꯒꯤ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯅꯦ ꯏꯆꯥꯁꯤꯡꯁꯤꯅꯅꯦ ꯉꯥꯡꯅ ꯁꯥꯟꯅꯕ ꯌꯥꯔꯛꯇꯕꯅꯦ ꯑꯗꯨꯅꯤ ꯏꯆꯦ ꯑꯩꯁꯨ ꯃꯥꯒꯤꯗ ꯈꯟꯕꯗꯅꯦ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯥꯊꯣꯠꯅ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯂꯦꯝꯕꯤ ꯉꯁꯤꯗꯤ ꯏꯃꯥ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯀꯔꯤ ꯋꯥꯅꯣ ꯏꯃꯥ ꯁꯠ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯆꯨꯞꯄ ꯆꯠꯇꯣꯏꯅꯤ ꯑꯇꯩ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨꯅꯦ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯦ ꯏꯃꯥꯅ ꯅꯪꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯂꯦꯝꯕꯤ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯕ ꯏꯃꯥ ꯑꯩ ꯉꯝꯃꯣꯏꯀꯣ ꯂꯨꯍꯣꯡꯕꯒ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯇꯥꯊꯣꯠ ꯁꯥꯎꯅ ꯍꯥꯏ ꯅꯪꯕꯨ ꯑꯗꯨꯃꯥꯏ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯅꯌꯨꯝ ꯃꯀꯩ ꯄꯥꯜꯍꯧꯗꯕꯅꯤ ꯏꯃꯥ ꯑꯩ ꯂꯨꯍꯣꯡꯉꯣꯏꯀꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯉꯝꯗꯕ ꯌꯥꯔꯣꯏ ꯏꯃꯥꯅ ꯌꯥꯔꯦ ꯍꯥꯏꯅꯅꯦ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥ ꯑꯣꯏꯅ ꯍꯣꯡꯈ꯭ꯔꯣ ꯍꯩ ꯅꯄꯥ ꯌꯦꯝꯕꯤ ꯃꯆꯥ ꯅꯪꯗ ꯍꯥꯠꯂꯒꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯦꯝꯕꯤ ꯇꯝꯅ ꯂꯪꯉꯩ ꯂꯦꯝꯕꯤ ꯃꯥꯁꯨ ꯃꯃꯥꯅ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠ ꯑꯗꯣ ꯂꯪꯉꯛꯄ ꯑꯗꯨꯗ ꯊꯩꯗꯣꯛꯂꯝꯃꯤ
Pan supan bide me. Asi hiram duna. Khoije adubu pai duna chin kirami. Chin kinu long ne he. Nam do tat pa makai phugi mase. Ta thot mana hai baya da baduda mapure babu oina machabu themalagi haina khalami. Ta thot na mapure bada machabu themna ba hairami. Lukhoi su machabu themlami. Mapana thembaduda lembi su yarami. Asumna ahal laman singna sinduna lembi bu thauba kauba nupa amada luhonglami. Luhongba nonganbagi ayukni nongsu thili chui. Lembi gi manem thabado hogalai. Mana hogalakpaduda mamang thongda hanglambaduda mau hokraba maline mamang thong hangni sibo. Asi khana mapana thoklei suma mangoldo ichai duna lerami. Madu ubada thabado matomta sumna khanjai. Kainu ne suma mangon sina pungchai ba makai leramni basina. Maudu bu karai de leiba jalo ne. Asi haiduna thabado mumu bu thiraglami. Adubu mamudi leiba uramdi. Thabado wakhan jajat khalaklami. Sida sulaiti ni hemaudu bo. Mayumda sakraba jatlane. Natraga atopa nupadaga sengkraba jatlane tawrisibo. Asi khanduna machagi kada changi. Thauba made tumduna lerami. Thaba machabu hodoklami. Achoba tabro asobo nangbo ta hogaluni he. Thaubudu mamit to pangning da boy tawduna. Ima kadawrage. Hai mahu leitine karai sakrabagi khangde. Thauba mamage wada tabada mamit khangsing singi. Kaino aisibo ima maning maya da leitro. Thiba yaba thirabani leitine he. Adudi kamai tawni ima. Thaba matha sana ima su kari tawgaduino khangdri. Mama masado matha sarami. Somdana lembidu lakhonda in kana soli. Atopa in solmi mahusingdo asuna hinarami. Asigi mahusibu kanagi mauno. Masibu ngarang luhongba thawbagi nupidu natrane. Hoini malini he. Masakse madi lakhungsida kamaina. Aduni iche tharo dubu kaimta haida jalo. Ngarang ta luhongba da ngairi duga lakhongda in solma tholakli Khangdini he. Masigi nupi sibu ngautrang paitrang tawba jalo. Nanga mukta chatuna ne ise thaba da hairusu. Asomna mau mangkhre haiduna ne thinaramba kana khangbano. Hoi ai hairugi. Ai ingani hanginga se amukta yengbiram. Ho yenglamgi. Maudo thaba hoi tamna laklami. Thabaga thawbagadu dari eduda matha sana phamdun lerami. Mauduna iche noigi maudo lakhongda in chengduna lehowi. Thaba ngakna ha ai khoigi maubo lakhongda in chengduna lehowi haba. Asoba ima lakhong phawda chalukhigi. Asi hairamdana thaba mawaduga punna lakhongda laklami. Lembi madi mumu nokna inchingi. Thaba mamaugi manakta changduna mau karino nangna tawribasibo law yumda chalas mi loina yengnadana leri la une nangbo. Ima ngayam phari ngyak leraga chisiba tu tungose thangadawri tungose thanbaga chasiba ima ikhaibana lori sasila oni nangbo. Asi haida thabana mamau lembibu mayumda puraklami. Thaba mayum yorubada ngangba horakli. Ngarang taluhongba ta ngairiba aduga lakhongda insoluriba atubu kharigino nangna nga chaning labasu aikhoida haiba yadabrane. Ima aino nga chaning bagi nati nga phaba pambagi pharubani. Nangna nga phaba pamlabasu numit mangani di yumdagi mapan thokpa yadi. Aikhoidi nang mangkhre na kayadi pakhatlure. Ima hoida hairamaga chattawdo ima ni yaro oidrana tumina jum chatlaba. Hayeng makhedi ne adumaina tong. Asi hairamduna thabado imungda changkhirami. Lembi mapurei badi yingduna nupa aido nga phaba yam pameba. Chak chadrasune ai leiba ngamni. Nga phadrune leiba ngamoiba. Thawba lembi icham chamba matawduda mumu noktuna hare. Nga phaba bo kaidoge. Phau aini ye ado numit mangani di mapan thokpa yadeko. Lembi suma purei bagi wada tabada nophet tawna. Oi nupa thoi ado nupa nga singsi kamain tawsige. Nga kopsina thongnasi ngamu kaikasina ne yairsi. Asuna thawbaga lembigado hainarami. Asuna numit kharani hawkre. Lembido mau oirabasu torialda khoi chupa nungtigi chalami. Nga sum mayamam pharami. Thabana nga yaibaga ngamdreda. Nga mayamse yaina bahonabada khwanga loina tekle. Thawbana adu oiragana nga do khara yontoksiro. Adu su yaini hi asoba kanadi imane kaithenda puduna yonthokluragi.
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯗꯨ ꯉꯥꯁꯤꯡꯗꯣ ꯀꯩꯊꯦꯜꯗ ꯄꯨꯅꯕ ꯇꯧꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕ ꯃꯧ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯔꯨꯕꯤ ꯀ꯭ꯋꯥꯗꯣ ꯆꯞ ꯆꯞ ꯁꯥꯏꯗꯨꯅ ꯃꯣꯏꯒꯤ ꯏꯟꯗꯣꯝꯆꯥ ꯊꯕꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯗꯤ ꯇꯨꯔꯦꯟꯗ ꯑꯗꯨꯝ ꯂꯩꯔ ꯃꯥꯜꯂꯦꯅꯦ꯫ ꯂꯥꯏꯕꯤꯅ ꯍꯣꯏꯅꯦꯍꯦ ꯃꯤꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩ ꯇꯨꯔꯦꯟꯗ ꯈꯣꯏ ꯆꯨꯞꯂꯒ ꯑꯗꯨꯝ ꯂꯩ ꯍꯥꯏꯅ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯤ ꯃꯧꯅꯣ ꯍꯥꯏꯕꯅꯤꯗ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗꯤ ꯉꯥ ꯐꯥꯗꯨꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯅꯦ꯫ ꯏꯟꯗꯣꯝꯆꯥ ꯊꯕꯥꯗꯨꯕꯨ ꯀꯔꯤꯝꯇ ꯍꯥꯏꯗ ꯖꯥꯠꯂ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯗꯨꯕꯣ ꯂꯨꯍꯣꯡꯕꯗꯁꯨ ꯀꯨꯏꯗ꯭ꯔꯦ ꯀꯌꯥ ꯃꯊꯣꯡ ꯆꯥꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯣꯏ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤꯗꯣ ꯑꯗꯨꯗꯅꯦ ꯃꯥꯡꯈ꯭ꯔꯦꯅ ꯊꯤꯅꯔꯒ ꯂꯧꯈꯣꯡꯗ ꯂꯩꯔꯝꯃꯦꯅ ꯌꯥꯝ ꯇꯧꯅꯈꯤꯕꯅꯤ꯫ ꯑꯣ ꯑꯗꯨꯝꯅ ꯍꯥꯏꯅꯈꯤꯅꯤ ꯑꯉꯛꯄꯅꯤꯀꯣ ꯉꯥꯗ ꯁꯨꯛ ꯌꯥꯝꯅ ꯆꯣꯞꯂꯤꯗꯨꯕꯨ ꯀꯔꯤꯅꯣ ꯏꯟꯗꯣꯝꯆꯥ ꯊꯕꯥꯁꯦ ꯃꯤꯃꯥꯡ ꯐꯝꯕ ꯁꯨꯔꯦ꯫ ꯑꯔꯨꯕꯤꯒ ꯂꯥꯏꯕꯤꯒꯅ ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯊꯕꯥ ꯃꯥꯁꯨ ꯉꯥ ꯌꯣꯜꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯕꯥꯕꯨ ꯎꯕꯗ ꯑꯔꯨꯕꯤꯅ ꯀꯧꯏ ꯑꯣ ꯏꯟꯗꯣꯝꯆꯥ ꯊꯕꯥ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯊꯕꯥ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯇꯨꯅ ꯍꯩꯃꯥ ꯑꯔꯨꯕꯤ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ? ꯏꯟꯗꯣꯝꯆꯥ ꯑꯩꯁꯦ ꯃꯤ ꯑꯃ ꯎꯅꯔꯨꯕꯅꯤ ꯑꯗꯣ ꯏꯟꯗꯣꯝꯆꯥꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯏꯃꯧꯅ ꯉꯥ ꯃꯌꯥꯝ ꯐꯥꯔꯛꯇꯅꯅꯦ ꯌꯥꯏꯕ ꯉꯝꯗꯗꯅ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯌꯣꯜꯂꯨꯔꯕꯅꯤ ꯀꯅꯥꯒꯤ ꯉꯥ ꯈꯨꯠ ꯌꯥꯝ ꯅꯠꯇꯦ ꯌꯥꯝꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ꯫ ꯏꯟꯗꯣꯝꯆꯥꯅꯗꯤ ꯅꯪꯅꯧ ꯅꯨꯄꯤꯅ ꯉꯥ ꯐꯥꯔꯛꯑꯦ ꯍꯥꯏꯅ ꯍꯔꯥꯎꯔꯤꯕ ꯑꯗꯣ ꯏꯟꯗꯣꯝꯆꯥ ꯅꯃꯧ ꯅꯨꯄꯤꯗꯣ ꯇꯨꯔꯦꯟꯗ ꯆꯠꯍꯟꯒꯅꯨ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯑꯔꯨꯕꯤ? ꯇꯨꯔꯦꯜꯗ ꯅꯨꯄꯥ ꯅꯍꯥ ꯃꯌꯥꯝ ꯑꯃꯁꯨ ꯈꯣꯏ ꯆꯨꯞꯇꯨꯅ ꯂꯩꯕꯅꯤ ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯃꯥꯅ ꯈꯣꯏ ꯆꯨꯞꯂꯤꯅꯤ ꯍꯥꯏꯅ ꯇꯧꯔꯝꯗꯣꯏꯗꯣ ꯑꯩ ꯃꯤꯠꯁꯤꯗꯅꯦ ꯁꯪꯁꯪꯅ ꯎꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯆꯠꯍꯟꯒꯅꯨ ꯍꯥꯏꯔꯤꯕꯁꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ ꯏꯟꯗꯣꯝꯆꯥ꯫ ꯊꯕꯥ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯔꯨꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯏꯟꯗꯣꯝꯆꯥꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯈꯜꯂꯨꯗꯦ꯫ ꯏꯟꯗꯣꯝꯆꯥ ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯁꯛꯀ ꯐꯖꯔꯦ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯕꯗꯤ ꯏꯟꯗꯣꯝꯆꯥ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯖꯖꯅꯤ ꯑꯗꯨꯅ ꯉꯜꯂꯤꯉꯩꯁꯤꯗꯅꯦ ꯇꯨꯔꯦꯜꯗ ꯈꯣꯏ ꯆꯨꯞꯄ ꯆꯠꯄꯗꯣ ꯊꯤꯡꯕꯤꯌꯨ꯫ ꯉꯁꯤꯗꯒꯤꯗꯤ ꯈꯣꯏ ꯆꯨꯞꯄ ꯆꯠꯍꯜꯂꯔꯣꯏ ꯏꯟꯗꯣꯝꯆꯥꯗꯤ ꯑꯗꯨꯒꯤ ꯚꯥꯞꯀ ꯑꯣꯏꯔꯨꯗ꯭ꯔꯤ ꯅꯪꯅ ꯍꯥꯏꯔꯛꯄ ꯐꯔꯦ꯫ ꯑꯁꯨꯝꯅ ꯊꯕꯥꯒ ꯑꯔꯨꯕꯤꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯕꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯃꯃꯧꯕꯨ ꯀꯧꯏ ꯊꯧꯕ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯃꯧꯗꯤ ꯇꯨꯔꯦꯟꯗ ꯈꯣꯏ ꯆꯨꯞꯂꯤꯅꯤꯅ ꯈꯣꯏꯆꯥꯛ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯊꯕꯥ ꯁꯥꯎꯅ ꯀꯔꯤ ꯍꯥꯏꯕ? ꯇꯨꯔꯦꯜꯗ ꯈꯣꯏ ꯆꯨꯞꯄ ꯆꯠꯈꯤ ꯍꯥꯏꯕ? ꯑꯆꯧꯕ ꯆꯠ ꯑꯃꯨꯛꯇ ꯊꯨꯅ ꯀꯧꯔꯨꯆꯣ꯫ ꯀꯩꯒꯤꯅꯣ ꯏꯃꯥ? ꯃꯔꯝ ꯍꯪꯗꯅ ꯂꯩꯔꯅꯨ ꯆꯠꯂꯨꯔꯤ ꯅꯪꯕꯣ꯫ ꯑꯣ ꯏꯃꯥ ꯀꯧꯔꯨꯒꯦ꯫ ꯊꯧꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯥꯁꯨ ꯈꯣꯏ ꯆꯨꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯅꯨꯄꯤ ꯅꯪ ꯏꯃꯥꯅ ꯑꯝꯇ ꯂꯥꯛꯑꯣꯌꯦ꯫ ꯂꯦꯝꯕꯤꯁꯨ ꯁꯨꯒꯠꯇꯨꯅ ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯃꯤꯅ ꯈꯣꯏ ꯆꯨꯞꯄ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯑꯃꯨꯛ ꯆꯠꯂꯣ ꯂꯥꯛꯑꯣꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯥꯛꯃꯤꯟꯅꯩ꯫ ꯊꯕꯥꯁꯨ ꯗꯥꯔꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯅꯃꯧꯕꯨ ꯀꯧꯕ꯭ꯔꯣ? ꯊꯕꯥ ꯃꯃꯧꯗ ꯌꯦꯡꯗꯨꯅ ꯃꯧ ꯅꯪ ꯉꯁꯤꯗꯒꯤ ꯇꯨꯔꯦꯜꯗ ꯈꯣꯏ ꯆꯨꯞꯄ ꯆꯠꯄ ꯌꯥꯔꯣꯏ꯫ ꯂꯦꯝꯕꯤ ꯉꯛꯅ ꯀꯩꯒꯤꯅꯣ ꯏꯃꯥ? ꯃꯔꯝ ꯍꯪꯉꯛꯀꯅꯨ ꯑꯩ ꯌꯨꯝꯁꯤꯒꯤ ꯑꯍꯟꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯛ ꯇꯧ ꯅꯪꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯣ꯫ ꯂꯦꯝꯕꯤꯁꯨ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯧꯕꯅ ꯃꯃꯥꯗ ꯏꯃꯥ ꯀꯩꯒꯤꯅꯣ ꯂꯦꯝꯕꯤꯕꯨ ꯇꯨꯔꯦꯟꯗ ꯉꯥ ꯐꯥꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯤꯕꯗꯤ? ꯏꯃꯥꯅ ꯇꯧꯔꯤꯁꯦ ꯏꯃꯨꯡꯁꯤꯒꯤ ꯐꯅꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯧ ꯅꯍꯥꯅꯤ ꯍꯥꯏꯕ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ? ꯃꯇꯝ ꯑꯁꯤꯗ ꯇꯥꯍꯩꯗꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕꯁꯦ ꯏꯃꯥ ꯇꯥꯕ ꯄꯥꯝꯗꯦ꯫ ꯊꯧꯕ ꯃꯥꯁꯨ ꯃꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯂꯝꯃꯤ꯫ ꯊꯕꯥꯁꯦ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯦꯝꯕꯤꯁꯨ ꯈꯣꯏ ꯆꯨꯞꯄ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯡꯁꯤꯠ ꯅꯨꯡꯖꯥꯅꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏ ꯅꯨꯄꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯆꯥꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯅꯨꯄꯥ꯫ ꯅꯨꯄꯤ ꯑꯁꯦꯡꯕꯗ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯩꯁꯤ ꯅꯪꯒꯤꯅ ꯄꯨꯔꯣꯏꯕꯅꯤ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ꯫ ꯅꯨꯄꯥ ꯑꯩ ꯉꯥ ꯐꯥꯕ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯑꯩ ꯉꯥ ꯐꯥꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯦ꯫ ꯅꯨꯄꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯪ ꯉꯥ ꯐꯥꯕ ꯀꯌꯥꯝ ꯄꯥꯝꯒꯦ ꯍꯥꯏꯕ ꯏꯃꯥꯅ ꯌꯥꯗꯕꯁꯤꯗ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯇꯊꯣꯠ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ ꯕꯦꯃꯥ ꯀꯩꯗꯧꯔꯦ? ꯅꯪꯕꯨ ꯅꯌꯥꯡꯒ ꯏꯀꯪ ꯀꯪꯁꯤꯜꯂꯤꯕ ꯃꯥꯜꯂꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯂꯦꯝꯕꯤ ꯇꯞꯅ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ꯫ ꯊꯕꯥꯅ ꯍꯥꯏꯔꯛꯏ
ꯑꯩꯅ ꯇꯨꯔꯦꯜꯗꯅꯦ ꯉꯥ ꯐꯥꯕ ꯆꯠꯍꯟꯗꯕꯒꯤ ꯁꯥꯎꯔꯤꯔ ꯈꯪꯗꯦ ꯆꯥꯛꯀꯅꯦ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯑꯩꯅꯗꯤꯅꯦ ꯃꯈꯣꯏꯒꯤ ꯐꯅꯕ ꯍꯥꯏꯔꯤꯕ ꯏꯅꯝꯃꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯤ ꯂꯩꯁꯥꯔꯤꯉꯩꯗ ꯄꯪꯇꯧ ꯇꯧꯕꯗꯣ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯃꯧ ꯃꯥꯅ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯕ ꯆꯠꯂꯒ ꯃꯤꯅ ꯀꯔꯤ ꯉꯥꯡꯅꯗꯣꯏꯅꯣ ꯑꯗꯨꯅꯤ ꯇꯊꯣꯠ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯩꯁꯨꯅꯦ ꯏꯃꯧꯅꯤ ꯅꯨꯡꯁꯤꯔꯤꯕꯅꯤ ꯃꯥꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏꯗꯤ ꯈꯪꯗꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯂꯝ ꯑꯍꯥꯡꯕꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯇꯧꯔꯁꯤ ꯄꯨꯈ꯭ꯔꯤ ꯇꯧꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯉꯥ ꯊꯥꯗꯒꯤ ꯇꯧꯕꯅꯤ ꯂꯦꯝꯕꯤꯁꯦ ꯉꯥ ꯐꯥꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯥꯖꯔꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯨꯝꯗꯒꯤꯁꯨ ꯆꯠꯊꯣꯛꯇ꯭ꯔꯦ ꯃꯥꯒꯤ ꯑꯅꯤꯡꯕꯗꯨꯁꯨ ꯊꯨꯡꯂꯦ ꯊꯕꯥ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯍꯥꯏꯔꯤ ꯑꯆꯧꯕ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯏꯅꯦ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯑꯩꯁꯨ ꯏꯃꯧꯒꯤ ꯃꯇꯧꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯏꯃꯥ ꯃꯤ ꯈꯔ ꯅꯤꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯇꯧꯕ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯍꯜꯂꯁꯤ ꯍꯣ ꯍꯧꯍꯜꯂꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯍꯥꯏꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯄꯨꯈ꯭ꯔꯤ ꯇꯧꯕꯁꯨ ꯍꯧꯔꯝꯃꯤ ꯄꯨꯈ꯭ꯔꯤ ꯇꯧꯕꯁꯨ ꯂꯣꯏꯗꯨꯅ ꯊꯧꯕꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯄꯨꯈ꯭ꯔꯤꯗꯨꯗ ꯊꯥꯗꯔꯝꯃꯤ ꯂꯦꯝꯕꯤꯅ ꯈꯣꯏ ꯆꯨꯞꯇꯨꯅ ꯉꯥꯁꯤꯡꯗꯣ ꯐꯥꯍꯜꯂꯝꯃꯤ ꯂꯦꯝꯕꯤ ꯃꯥꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯇꯧꯕꯗꯒꯤ ꯅꯨꯡꯉꯥꯏꯔꯦ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯍꯥꯏꯕ ꯌꯥꯔꯦ ꯂꯦꯝꯕꯤꯅ ꯍꯔꯥꯎꯅ ꯂꯩꯕ ꯎꯔꯒ ꯊꯧꯕꯒ ꯊꯕꯥꯒꯗꯣ ꯍꯔꯥꯎꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯊꯧꯕꯒ ꯂꯦꯝꯕꯤꯒꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯃꯤꯡꯅ ꯄꯥꯔꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯃꯕꯨꯛꯅ ꯊꯣꯜꯂꯝꯃꯤ ꯊꯕꯥꯒꯤ ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏꯅ ꯌꯥꯏꯐꯅ ꯄꯥꯟꯈꯤ